Assam Riflesna matam sana salandavadagi anaba masire. Moredagi Imphal da layanganaba Moregi ambulance gari da pukhalakpa anaba ma khudeng thabi checkpost kunsuba Assam Riflesna matam sana salandavadagi laikanaba ngamdana laikhidre. Laikanaba ngamdana laikhidraba anaba dugi maming Khengsup Letin sahi nifuganipan Moregi Phaichang bengdagi ne asigumba thawong asi matungda mugana thokan biganu haina More da laiba tongan balupsing Hill Tribal Council More KSA More Branch Kuki Women Union Human Rights na singba kaya na thogdok asibu yaning da ba made matungda thokan dana ba condemn tawbu wafam phongdok narakle Salai Holding Private Limited na investor sing football oina uba si pende sel phangna bo na bada laingak na mateng pang biyu investor sing Salai Holding Private Limited na investor sing na thamba sel gi mathoi pi ba horam laga aduda chatlu adada chatlu haiduna olai palai tawduna football kawbugum pangkaw do kawduna keeper leitaba goal da hanjin kawsin bagum tawba se taseng na pende maramaduna investor sing gi sel phangna bo na badalai ngak na mateng pang binaba investor sing gi mai kaida laingak ta appeal tawrokle phayeng awang lekai community hall da pangthok pa investor sing gi waiba mifam da investor sing na phongdokhibada salai da ikoina sel thamluba du makhoi na mathoi khara pibirak labade aikoi gi isa isu sing thakpa imung manung gi awara pa khajiktang menagani haina thamlubane aduga mathoi piba horam laga lep khiduna matam sangna mathoi pibidre aikoi na sanglaba matam ase khujinna khuyana kholaga wana tanjaba sel ne ngasidi salai na aikoi gi sel ase mafam khangandre makhoi na kana ba khara pibiram labade aikoi na matam koina salai da thajaba thamlamgane Salai di minam sasan tauba mihur oirambadagi wabana khamthengle sel handokpi na bahai ruba matam dasu makhoi na yabidre mathak thongba singda hairu rabasu wa manglaga tokle maramasina CM yauna laingak na aikhoi gi mateng pangbiyo salai na su aikhoi gi handokpam thokpa sel handokpiyo aikhoi salai gi lampamde aikhoi gi handokpam thokpa sel adu khaktang handokpiyo haikhe investor amana hai Salai Holding Private Limited da invest tawjaba phayeng gi miyam gi yengduna athubada sel handokpiyo aikhoi na thajaba maga loina na salai da invest tawkhibane adubu matam khara interest khara phanglamme adubu ngasi de aikhoi interest su phangdre capital su phangdre phayeng gi investor group na appeal kaya tawjarabasu tabidre masigi matang da dharna protest tawbada salai gi board of management kangbu laklaga wa khanabada makhoi na company na sel piba ngamdaba na aikhoi gi property yonthoklaga pinaba khangalakhe loina na hojik leiriba salai gi lam ase yolaga sel piyo natraga na aikhoi gi sel phangdriba phauba lam ase yonba amasung leiba yadana ba matam supagi oina thingjina na warep lawre haikhe Chief Minister N Biren na BDF singge yaifana ba thabak kaya tawbina ba cabinet warep lawkhiba pen ba po e makhata na BDF singgi matam ga chana ba khusumal Hengat pina ba suwarep lawbiyo eso haukiba July kun mathoi da Chief Minister N Biren as year lawduna pangthokiba state cabinet mifamda BDF singgi chana kanglon kaya service security line of promotion service book sembiba official reward phangba haibana chingba marui ba agenda kaya pukhat piduna pass tawbirakpada BDF singna hainingai leitana Chief Minister N Biren bo tawbimal khangba masung ikai khumna bo utlakle adubu khwaidagi maruoiba ma oireba BDF singgi matamga chanaba khusumal hengatpagi wafamdi yawbiraktre makhata na CM na achouba thokdang lawduna BDF singgi matamga chanaba khusumal henganaba cabinet mifamdo warep lawbi yu haina Imphal West District BDF Welfare Association ge publicity secretary S Ramesh Singhana press ta thokpa cherol amana haire Kaksing Municipal Council da councillor oiramba singna council asi salak sahalamlei MLA Rameswar sahi taraga mga Congress Party gi mirep oina chongthoktu na Kaksing Municipal Council ge mikhal dabot kaduna councillor oiramba singna Kaksing Municipal Council ase salak sahalam le haina Kaksing Kendra gi MLA Mayang Langbam Rameswar na yamna nungnang ba phongdokhre wafam asingarang numidang Kaksing Panjaw parengda leiba pukrambam sagay apokpa sanglen da pangthokiba ward number 11 ge miyamna MLA Rameswar bu taramno okpa madi lakadoriba Kaksing Municipal Council ge mikhal da National People's Party NPP ge ward asigi councillor amade
member mirep oinaba thaurang tawriba intending candidate singbu miyam da saktakpagi thauramda MLA Rameshwar na phongdokhibane MLA na makhata na hai chahi taraga manga Congress party gi councillor oina thabak tawramba singna asoiba aranba senja thumja gi thabak aya chathakiba du haujik paliba lainga kasina khangbadagi makhoi gi mathakta vigilance tharaktuna council asigi accounting thingjinduna makhoi gi mathakta thigatpa haukhre vigilance na account thingjin grabasu council asina makhata na khomgatliba senpham singde atopa account amada haptuna mathau tawba yanaba ayabadi pire haujik jun thage sale collection council asigi makhuta laikhrabane karigidama council asigi makhada mathau tawriba sanitary workers singi khusumal sing haujik phawba pithoktribano MLA na case thajilakpadagi council gi account thingjin khibana sanitary workers singi khusumal piba ngamdabani haina aranba paw kaya sandokle hiram asida MLA na makti yawba laite adubu makpu lana uhana bohonabani haike ngasigi thawram adu de MLA ge ward number 11 gi miyam ge maikei gi party gi lengyan yan biduna taramna okpaga loinana ward sing da lakadoriba kaksing municipal council gi mikhalda councillor gi mirep oinana thawrang tawriba Salam Joy member gi mirep oina thawrang tawriba Khetri Mayum tiken amade Khetri Mayum Robindro bu miya mamangda MLA na sakta khe Bharat ta October thadagi 5G telecom service phangan gadawre chaliba chahi 2022 gi October thadagi 5G telecom service phangalagani haina Union Communication Minister Aswini Bas Nawana phongdorokle lainga ki mateng phangdrabasu laikaina tangjeng lambi semkhre matam kaya gi mamangdagi FCI gi lambi sembidana lairakpa du laikai club ki miyoi singna sel khainaraga ngarangdagi semba haukhre tangjeng road development committee na lambi asimi yam gi matenga loinana JCB truck tractor bowler sizinaduna singling tawduna sembane lambi asi kilometer amarom tamak sangba lambi ne lambi asi Thoubal district ki oina FCI godown chatliba lambi ne lambi asida masing yamlaba FCI gi chengpuba gari singna satpadagi satpa yadana lairakpane laingakta sembiyu haibadagi haujik phawba sembidana lairakpane makhatana lambi asi athuba matamda black topping tawduna afaba lambi ama oina sembina basu laingaki pungning chingsilakle wakat kayaga loinana Manipur gi silang lomi singna hayang protest sathagadaure Manipur gi lomi singna protest meeting ama BT Road ta laiba Irabat babanda hayang August 6 amage nungthil pung ama taba matamda pangthoklagani haina coordinating body of trade union Manipur gi convener Khetri Mayum Shantana thadorok pachero lama na phongdorokle nupi khaktaki oiba narcotic anonymous ke recovery meeting group hangdoklagane drug ta laisuraba nupi singna akiba mata yaudana share care amade recover tawba ngamnabagi pandamda nupi khaktagi oiba narcotic anonymous NA ge recovery meeting group ama hangdoklagani haire Manipur Hill Area Autonomous District Council Bill 2021 Assembly da puthoktuna khanadrabade akan bakhongjang changsilagane atsum hauji sathariba taragani thoisuba Manipur Legislative Assembly gi ani suba session asida karigumba Manipur Hill Area Autonomous District Council Bill 2021 puthoktuna khanadrabade All Tribal Student Union atsumna makhal kayagi khongjang sing changsilakadaure weightlifter Biryarani su silver medal lauduna record thamkhre hauji UK gi Birmingham da chathariba Commonwealth Games 2022 da Manipur gi weightlifter Biryarani sorok haibam su weightlifting masana gi nupi gi kg 55 gi kanglupta clean and a jerk oina anoba game record thamduna puwari semki baga loinana silver medal lauduna India gi apunba medal manga sukhre Governor na Mirabai amadi Biryarani bu thagat pa phongdorokle aroi bada tabi ri bapum namak pu thagat chari